Ministry of MSME Annual Report English Taranipan Taramapanda Manipur Khaktana MSME Business Ke Lisinganiga Chamriga Kuntranipan Register Tautuna any state singi Makokta lady Masida Nupi Business na Chada Yankai Oire Haina Chief Minister and Biren Nungai Photo Cray Ngasi Manipur Lenga ki Directorate of Trade, Commerce and Industry na Sinduna Palace Compound Labor City Convention Center da State ki Thakta Ramp and Unati Scheme gi Matang da Pangthokpa Workshop Haudu Pagi Thoramda Wafamasi Chief Minister na Phongdokibani. Thoramaduda Forest Minister T.S. Bishwajit, Works Minister Konthauzam Govindas, Transport Minister Kashim Vashum, CAF and PD Minister Laisangthem Susendro, Chief Secretary Prasant Kumar Singh, Principal Secretary Arun Kumar Sinha, MLA Singna Sarukya K. Manipur ki Chief Minister N. Birena Makhat Taraduna, Manipur na MSME da contribute tauriba asi chada Sino Dasmik Sino Ahumni Adubu India gi population dana Manipur na chada Sino Dasmik Sino Anida Oi Maramasina Ramp and the Unati scheme gi Makhada Fangadaba Manipur gi Senthang Hengat Hanaba MSME gi Ministry da Taksingani Haike Micro, Small and Medium Enterprises da Kudong Chaba Kaya Pibata Natana Awang Nongpok State Singi Infrastructure Skill Development Amadi Economic Growth Sing Hengat Naba Tabak Kaya Paikatli Lenga ki thabak khakta ngaibagi mahutta lairik heidaba naha singna lengak na paikhalakpa scheme kayagi matangda pangthokpa awareness sing yauduna entrepreneur kayagi masing yamhanba mathau tai mai pakraba entrepreneur kayana naha kaya thabak piduna scheme masigi kanaba fanghalle lengak ki leiriba scheme kayagi damak bank ta leiriba lupa crore chamnga ase mafam chana sizinanaba naha singna honaba kanbatai nongmada state tagi mapalda sel kaya Chatliba asi Hantha Handuna Macha Macha Singh Hengat Hen Khatuna Manipur asi Senthokta Semit Londa Chotha Daba State Ama Oinanaba Hotnaminasi Haike Manipur Thokliba Irang asi Nungaite Adubu Mayam Changduna Hotnabadagi Normal Sida Tapna Hanjalakli Ching Haiba Tam Haiba Khaidana Core issue Oidiba asi politically natraga diplomatically wari sarga loisin bayabani haina phongdoke 1 lakh if per day. Puto ko yaw ko machine NEC na tawag ko apply to ko sumay na masa da economy melak ko dire ko mabiya sumay na school faganan sida saving to ko school gi expenditure da textbook dai bada uniform dai bada chalam ko samaya imum dugi saving to dire pa lying na gi help for all free da ko test o mai mai thar pa CMSC gi phanna lying jara mina lying ko chang da paisa saving to ko Sumaina masa saving to roka living of standards in general masi abli to roka aduna koi am kanna tamna koi mi ba sima ku pa kana siode koi gisu so me mayam le ramani adu mayam dagi advice suggestion loga koi hona jabni makhata na koi stage sida koi ba lang sinu aite do koi mayam sang na hona mi ne putagi siti almost ayamba normalcy hanjala makhata na Normalcy hanjalaba oishino ko explore su koramsi adu loini rakoi me punna hona minasi unitely sing have tam ma khaidana we are all Manipuris, we are all Indians akoi punna hona ra kana koi laido core issues to politically diplomatically to mari sabi amana solution to bodo irana be su kana bodo